Huranba ama AC room da pot huba laklaga Nungaimanbadagi tumduna leithokluba Yumbuna Faraga Policeta Sinakhre. Kanagumba singna tumingaklabadi mafam matam leite. Huranba su miyoiba oibana thogdok asi Andhra Pradesh ki East Godavari da Huranba Changlakpa Huranba ama Huranba lakliba yumdugi AC thaba ka amada tumduna leiramle haire. Thogdok asi haukiba chaichat taraga nithoi gi ayok pung mari rom tabada Sati Benkat ready kauba miyoi amagi yumda thokivani. Huranba changlakliba miyoi aduna babu kawe mahak athum ahaugi dukan macha ama phamba miyoi ni. Mahakna yum aduda tumduna leibadu khanglakpadagi ka adugi mapandagi solon sinduna thamlaga khudakta yumbu aduna pulisda pau pikhi. Tungda ayuki pung 8 makhairom tarakpada puliski miyoi sing yauraklaga Huranba adubu phagatki haire. Thogdok aduga mari lenana faraba Huranba aduna Gokavaram pulisda phongdorokpagi matung inna mahak Huranbagi matung inna Huranbagi lambida haithoi singthoiba miyoi ama natte. Migi sendon yamna leiduna mahakna pikna phamliba dukan aduna singba ngamlaktabadagi thabak asi pangthoknaba phirep lobani. Huranba changlakpa matamda tawgodaba thabak sing pumnamak yathoktuna lakhi. Adubu Huranba changliba ka aduda AC thaduna leirambada thabak pumnamak kawkhiduna tumthakibani haina phongdokhi. Adum oinamak mahak section 380/511 ki makhada case ama lakhotle haina police station asigi sub inspector Chana Rauna phongdokhi.